ngasi nungdaram phongbu che phongna maru oiba I pau khara katang lokhacharaga mayam da share tawjage thangmilian kipgen NPP ga mari lainadre National People Party gi founder laikhidraba PL Sangmagi humdra mari rak shuba mapok kumon thoram ngasi norem thong da leiba NPP Manipur State ki office da pangthokre thoram maduda Manipur lengak ta minister oina thaupuriba party asigi mihut mari amadi party asigi maru oiba miyoi kyana saru yaraduna laikhidraba PL Sangmagi photo da hailai katun ikai khumnabu utki ngasi thoram maduda deputy speaker su oiriba Y Joy Kumar na haikibada hana party asigi president oiramba thangmilian kipgen asi party asigi constitution ngaktabigidama national president na party asidagi tanthokhrabani hauzik party asigi mari amata lainadre mahak masana masabu party asigi president ne haijabagi wane party asidagi mari amata lainadre nakalamaromda ngasi PL Sangmagi humdra mari rakshuba mapok kumon thoram aduda NPP gi interim president oina thaupuriba minister NKC na haikibada Manipur da handak pangthokodoriba maraki mikhal NPP gi su mirep sing thagatkane adobo kaya yamna constituency khunimakta thagatkadra haiba adudi party asigi national president ga tanaraga lepkani haina su mahakna paw sida makhatana phungdorokli atopa paw manamo BJYM gi president lauthokadabani haina ngasi BJP office ta irang hokre BJP Manipur Pradesh ki oina Professor S Tikendra bu president khankraba matungda BJP gi thaupugadaba atai miyoi sing khanbada penadaba kya yorakle ngasi su Bharatiya Janata Yuth Morcha gi nauna president khalaba koizam Ramkrishna bu president phamdagi lauthokadabani haina BJP gi karmi kyana Imphal gi Nitaipat suthekta leiba BJP gi office ta thomjinduna pendabagi kholau kya laukhre khongjang changsiliba singi manungda deputy speaker K Robindro amadi MLA Susindro na singbasu saru yaki hairi khongjang changsiliba BJP gi naha oiriba karmi singna phungdokhibadi khangu thakta sanglakpa koizam Ramkrishna bu matau karamna BJYM gi president haplibano karamba ground da khalakpano ma ki makhara thabak tawba ngamloi miyoi asi character sumdaba miyoini thangmaiban BJP mandal lagisu tanthokhrabani asigumba CPI gi firal makhada thabak tawramba miyoi amabu matau karamna president khalibano ngasi BJP gi karmi naha singna changsiliba asi party asigi naha oiriba karmi singi tunglam chat kanabagi damaktani maramaduna anawa president asi athuba matamda BJYM gi president dagi lauthokpada natana party asidagi tanthokigadabani haki penabagi khongjang changsiliba BJP gi karmi naha singadubu Imphal West District Police ki kangbuna yamna hai singna santi oina irang adu laksinaba honaki haina spaw sina makhatana phungdorokli atopa maruoiba paw manamo Myanmar Sarkar na Indo-Myanmar Gate number 1 amadi number 2 September 13 fauba thingki gadawri COVID-19 negative oire haibigi se pairaba miyoi sing moreda changhan gadawri COVID-19 pandemic na maram oiduna Bharat amasung Myanmar ani lonaba ngamkhai gi saru haibidi Indo-Myanmar border sil tawduna leirakliba si Myanmar Sarkar gi oinadi September tang 13 fauba athingba thamkigani hairi Myanmar gi Tamu town gi district administrator Yam Win Una August Kuntra da thokpa official Cyril amagi matungina Tengnoupal district ki deputy commissioner da pirakiba Cyril asigi matungina di India amasu Myanmar ga lonaba Indo-Myanmar border gi paringi sarukta more border town ga more ga tainaba Indo-Myanmar friendship gate Iron Bridge gate number 1 amadi gate number 2 asi lakadoriba September 13 fauba makhatana athingba thamkigani masigi matungda gate ani asi hangdoktuna Bharat amasu Myanmar ani gi marakta hanagum lalun itiki thabak paikhathanaba hotnagani haina official oiba sirol aduda pali nakal amaramda Manipur Sarkarna September 13 fauba satnagadaba unlock ki guideline thoktuna ngasidagi satnaba haukraba guideline gi matungina hana piramba athingba kya komthoktuna Imphal manung dukan sing yauna ayuk pung 3 tagi nuthul pung 5 fauba thong hangba yahankhre curfew gi matamsu numidang pung 3 tagi ayuk pung 5 fauba oikhre curfew matam natabada miyamna satok sasinda athingba amata laikhidre hairiba komthokpa si lakpadagi more border town dasu ngasidagi hauna ayuk pung 3 tagi nungthul pung 5 fauba dukan thong hangduna posta yonba amadi kaithil kabagi thabak hokre hanagum Imphal dagi lalon itika mari lainana miyoi sing sanglakpadi ngasi fauba leitri hairi more da lairiba community leaders singna pauksi asida phongdorakpagi matunginadi Indo-Myanmar border sil toramba hangadawre hanagumna lalon itiki thabak hauragani haiba tabadagi more da masi lakngamdraba miyoi kya thomjilakani hauzik phawbagi oina more border town asida COVID-19 license positive oiba miyoi amata laitri maduna license asina sokhandaba mafam haibadu oiri
Sairak asida border trade hangadore haiduna miyoi mayam ama thomjilaklabadi laisat asi khangauduna more da su sandoraknabagi maram ama oigani. Maram aduna more da border town da sanglakadariba miyoi khudingmakna COVID-19 laisat asina positive oidre haiba mari leinaba authority na piba se yaudrabadi sanghandabagi thabak paikhatkani haina pausna makhatana phungdorakli. Atopa yamna nungaitaba maru oiba paw amana mu COVID-19 na Manipur mi siba hengalakli mayam. COVID positive oibi nupi amasu laikidre masagi anaba kya laibidagi RIMS hospital da layeng satharakraba matungda COVID-19 na positive oibiduna makhatana hospital asigi ICU da thamduna layeng lakibi nupi amanga se ayuk pung 3 makai taba matamda laikidre hauji fawbada COVID-19 na laikidaba punna miyoi kunga mapan sukhre RIMS Hospital की Medical Superintendent Professor C.S. Arun Kumar na pauksi asida phongdorapagi matung inadi laikhidrabi nupi asigi maming Garamjan baby sa yangkhay ga mga Thabal district ki manung sa nalilong ataw khokmaning laikay digini laikhidrabi si lok yamna kuba madi sorhonba wabadagi August kun ga mathoida RIMS Hospital admit tawkhibani masagi phibam phatabadagi numit aduda ICU da thamduna layeng satakhi loinana COVID-19 test tawbada COVID positive oi haina confirm tawkhi mana laikhidabagi maram asi sorhonba yamna waba amadi pneumonia na maram oiduna laikhidabin haina spouse na makhatana phungdorakli Atopa paw manamo nongju mifam phamlagani Manipur Sangsad ki nongju mifam lakliba September 13 dagi hauraga October ama phawba sathagani Sabha ani gi mifam COVID-19 SOP ngakna pangthokani amaromda Lok Sabha gi secretariat gi thokpa cherol amana Lok Sabha gi mifam September 13 gi ayuk pung mapanda President Ramnath Kovind na kauri loinana Rajya Sabha gi mifam su numit asigi atopa pungphamda phamgani haidi Atopa maruoiba paw manamo loisilakpada Manipur gi oiba COVID-19 gi update ngasi gi oiba mayamda share tawjaramge satliba pung kunga mari asida miyoi samaga kuntra positive oiri samaga kuna discharge tawkhre amana laikhidre Manipur gi oina satliba pung kunga mari asida miyoi samaga kuntra COVID-19 positive oire miyoi samaga kuna laisat asidagi phaduna discharge tawkhre aduga miyoi amana laikanaba ngamdra laikhidre haidi Manipur lenga ki health department ki additional director su oiba Department asigi wangang loi Dr. Khairam Sasikumar mangang na thadorok pasirol amana hai ngasi nauna positive oikraba miyoi samo kuntra asigi manungda miyoi samo kunga manga amadi travel history leteba miyoi singni aduga miyoi ahum amana Central Armed Police Force tagini ngasi nauna positive oiraklaba sing asi tharaga state asida COVID-19 gi apunba confirm case lising taruka chahumga marfugani thoi shukre hauji phawbada laisat asidagi phakiba migi masing lising mariga samriga yankai shukre hauji active case ta lising maga samapan ga ahum lairi ngasi nauna positive oiraklaba sing asi Impal West dagi humfu Impal East dagi manga Thabal dagi kungani thoi okhol dagi ani Bisnupur dagi taret Chuchampur dagi taruk Senapati dagi ani Kangpokpi dagi ani Tamenglong dagi taramari amadi Jiribam dagi taruk ni hansu pausna makhatana phongdroglin thank you